Ngarang nung taon phongkiba pandanggi paujedagi baroiba pau khara khangachiraga miyamda khulol tamjige Nambol Kendrogi electoral roll da relief camp da leiba miyoi chamaga supna mari hapchilamle el local Nambol Kendrogi miyoi na tawa relief camp da leiba miyoi chamaga supna mari electoral roll phongboda hapchilamle Thawung achida chenaba chingi mathakta mari leinaba authority na action lakhalo kanglon chumna electoral roll fawa phongdrabadi asengmo mikhal karamna pangthokani Paratambi si harabadi mikhal boycott tawbagi mahutta miyamna mating thokna mikhal thengnagadabani haina Manipur Pradesh Congress Committee MPCC gi hanagi President and Lokena phongdokre BT Road ta laiba Congress Bhavan da ngasi pangwi singa unaba amada el Lokena phongdokhibada Lok Sabha mikhal gi mangoina na hantakta nawna phongkhiba electoral roll da Nambol Kendra gi manung chana laiba polling station number 24/3 Ulau B gi electoral roll da Ulau gi sai complex ta hangliba relief camp ta laiba miyoi chamaga supna mari yauramle hariba miyosing asisu maming matha amata haptana photo khaktama electoral roll da hapchilakpani Imphal dagi supna dagi kilometer 13 tamak chataga laiba kendra amada fawba asumna tawrabadi atopa haidopa mafam chingtadi kangbarongani haibasi miyamna hangningai oiba wahangni achigumba thawung achida chenariba punamak mari lainaba authority na chapchaba action laukhapam thoi haiki mahangna makha taraduna Thawong achiga mari lainana mi engjangnaba Chief Electoral Officer CEO Manipur da aiba chiro amasu pisimba laikhre karigumba asida action laukhatrabadi legal gi oiba thabak paikhatnaba thawrang tawgani executive singna su masagi mathok masak khangna thabak tawbiyu legislator singna piba pressure gi matung ina thabak tawrabadi leba asigi afaba khak oiroi state asida thokliba irang asigi mamangda pangthokhiba mikhal singda phawba law and order gi issue adumak laikhi Maram asina state asigi hauji oiriba law and order gi fibam asida electoral roll phongbada phawba kanglon chumdrabadi asemba Lok Sabha mikhal mataw karamna pangthokani haiki loinana mikhal boycott tawba haibachi miyamna isage betting right manghanbani mikhal boycott tawba haibachina miyamgi apamba tasinnadaba lenga asina hena harawnaba khongthang oigani aikhoi kharana boycott tawrabasu saugatpa kharana di adumak saugattuna khodongchaba lawkhini masigi mahuta miyamgi apamba masak khangdaba Party aji paratambi si harabadi mating thokna mikhal saruk yagadabani hainasu elokena makhatana phongdokhi Waroisin puraktringai de Lok Sabha mikhal gi matam Laothoktuna miyambu lanna lamjingnaba hotnaganu imagi maira lanna asigi chapchaba Waroisin puraktringai da Lok Sabha mikhal pangthoknaba tharangliba asi mikhal na lubara lebak na lubara matik saba khulai sijinaduna kuki singna landarak paleptri Lok Sabha mikhal gi matam Laothokle haduna khulngak patokadra License no mai sing lokhalaga thawai ga onaraga lan nga kadoribra haina imagi mairana phongdorakli ngasi Manipur Press Club ta pami singa unaba amada imagi maira gi media coordinator palungbam rani balana phongdokhibada tokhaiba administration taliba kuki MLA taragi mathakta assembly gi privilege and ethics committee na lokhiba warek ki matung ina lawpham thokpa action phawol lokhapa ngamdana leiri masigi mathakta Manipur da ing tapa puraknaba maikai ani gi marakta Wari sabha haure haina lenga amadi chief minister na phongdokhiba wafam adu arambani haina kuki MLA taragi mathaktagi phongdokliba asida lenga na kari amu haigadawri lanna sigi chapchaba Waroisin ama puraktringai da Lok Sabha gi mikhal gi matam Laothoktuna miyambu lanna lamjingnaba hotnabiganu mahana makha taraduna India lenga ka peace agreement gi khuyek pinakraba lup ama gi miyoi ahom NIA na phajingkhiba asina imasina center amadi state lenga ta thamlamba thajaba adu manglei Pristok ta lairiba miyoi sing phawa phanding matamda phariba asina ngasi phawa mayumda hanjindriba khulngak liba icha singi marai bakna kadomna oigani laingang na icha singna onchinduna koitan tana bagi thabaksi mama singna khak tumina laithokloi haibasi khangba phai haiki loinana haujiksu kuki singna afaba khulai sijinna duna landarak paleptri Sada asida Lok Sabha ki mikhal gi matam Laothokle haiduna license no mai khongu kadoriba asi thawai go onaraga lan nga kadoribra Central Force na micham miyam ngakpigani habagi thajaba adu miyam da leite ngasi phawbada makhoina chapchana micham miyam ngakpire habagi mawong amata uba phangdri hainasu mahana makhata na phongdokhi Malem thongang ki khongjak numit kun ga taruk ni surei Manipur da tangdu laitaba hanjil halu tha tara helaklaba Manipur gi isu asigi matangda Prime Minister na Manipur da laktuna yengsilo haiba demand tawraduna Delhi gi tongan ba mafam singda yauna Imphal gi mafam kayada sara hembagi khongjang changsilakhiba Lamjingnaba Iraba Memorial Integrated Trust Limit Manipur gi President Transgender Activist Malem Thongangi Khongjang ngasi numit kunga taruk ni mapum phajilaklei ngarang numit kumanga ni chambat numitta Nupira Memorial Complex mamangda khongjang changsingkei
Adubu nungthil pung 2:10 taba matamda Imphal Police ki team amana faraba matung treatment ki damak Jenims Hospital da admit tawduna thamki. Constitution na piriba voting right sijinabiyu DCG riba chaliba chai asigi April 16 ta pangthokadariba Outer Manipuri Parliamentary Constituency election asida Jiribam district laiba portal singna democracy ki fajarabani hariba election asida constituency na piriba voting right sijinabiyu haina Jiribam ki deputy commissioner Krishna Kumar IAS na miyam da appeal tawrakli ngasi Jiribam ki chingdon kayada lariba DC office ta pangthokiba paumi singa unaba amada Krishna Kumar makhatana hai Jiribam district ki oina candidate singna nomination fight tawbagi aroiba matam asi March 18 ni scrutiny na March 19 na pangthokani candidate singi merit che Laothoktuna aroiba matam na March 13 ni district asigi oina polling station nifuga mathoi leikani polling sing asigi manungda station amadi hauzik Manipur da thongliba kangki irang asina lamjingnaba lariba relief camp da special oina station thamgani loinana district asigi oina critical polling station 35 amadi venerable polling station 13 khaidokuna ahemba security ki thawang lokhalagani district asigi oina puna voter 13,733 ni masigi manungda nupa voter 13,735 ni nupi voter na 13,910 ni amadi transgender ama yauri election asibu niyam changna pangthokpa yanaba tonga team khaidokuna chekchin thawrang kaya pakhapa hore hari state asida park sanere sandoropagi khudam phangle state asida rebis park sana sandoropagi khudam phangle Masta asige thakai phawbugi manungda huina chikpadagi rabies encephalitis na naduna laikhidaba miyoi mari sure hari thajaba yaba pawgi likhun amagi matung ina sai asige February da Imphal West district ki lamchang police station gi manung janba harau sabal dagi M Boboy chai 85 kauba miyoi ama huina chikpadagi rims ki isolation department da laikkanaba pukhalakhi adubo mahak rabies na nare haina confirm tawraba matung mas ahum da laikkanaba ngamdana laikhide Numi achimaki nungthil pung 3:30 taba matamda Kakching district ki supnadagi laisam ribya sai 32 apokpa El Sana Zawa kauba amasu huina chikpadagi rims ki isolation wata laikkanaba pukhalakhi mahak numi adumaki numidang pung 9:40 taba matamda laikkanaba ngamdana laikhide sai asigi January 13 da masagi huina chikpadagi rims ki isolation department da laikkana khiba miyoi amasu tha asigi 13 laikhide laikhidraba miyoi adugi maming Kuman Hem Tolngau Chai Humpugo Laifam Nachau Ward number 2 Bisnupur district ne Mahak Rimski isolation ward Mas Taraga Humdoi degi admit tawraga lairak matung isolation ward ki doctor na kambang gane habagi thajaba leitre hana phongdorakpadagi Mas Taraga tarek ki ayu pung 10:30 taba matamda Nachau da leiba mayumda putharakpada thangal yoromda da laikhidre hadi amaromda khangpok tegi laikhidraba S. Kiran Kumar gi imung manungi miyosingna phongdorakpaki matung ina Pamang tha February gi ahamba chayolda Khangbo Part 3 laipat laikai da hui angawba amana chikkibani huina chikkiba matung anti rabies vaccine kapthokhide hari tha asigi 13 da laikhidraba S. Kiran Kumar thawak manungda fugalakpa nungchin jetpa yaraktaba ising khorangduna thakke tawbada khangba churol chingba lolakpadagi rimsa pukhatki hari rims isolation ward ki staff singna phongdorapagi matung ina rabies encephalitis na mari lainana pukhalakpa patient amata hingkiba yaudri Yamdrabada chera amagi manungda laikhidaba ngaktani hari karigumba hui hawdongna chikpa natraga khokhiba tarabadi pungkumari gi manungda anti rabies vaccine kapthokadabani mida chikke haidana hui adu hatokpiroidabani hui aduna hinglingaida rabies na nabara nadabra haibadu chaying tawduna khangdo hawgadabani maduna patient adugi laying chathabada mateng oigani hauji rims ki isolation ward lariba record achigi matungina veterinary department na athubada miyam da awareness pibaga loina Yumda yoknariba hui hawdong singbo anti rabies vaccine kapthokpana achumba khongthang oigani loinana hui loiriba huibu singsu government ge maikadegi warning piba mathau tarakle bari leinaba department na athuba matamta checking thorang lokhat haudrabadi hena khudong thiba oirapa yana leire haina paw achina makata na phongdorakli